Tha asigi mangada Assamgi Guwahati Da Leingak ka Wari Shannakhiba Kuki zo shu group ado Manipurgi shu group Natte Assamgi ni HAINA Kuki su group of ASSAMgi CHEROL AMANA SHENGDORAKLI Sengdok warol aduna makata na hai tha asigi mangada chathakiba Wari Shannakhiba aduda Manipurdagi su group amata sarug yakhiba leite mifam adu routine oina Assam Leingak ke cookies su group sing ga chathana khibani mifam adu kumjali singani taragani thoidagi hauraga tha taruk khudingi pangthoktuna lakli mifam adu hokhiba chahi taraga humdoi asida Assam da base toba cookie shu group singa chathanaduna lakpagi saruk ama oina pangthokpani panbayabadi tha asigi mangada pangthokiba mifam aduda Mar People's Convention Democratic Assam region ge mahut senduna saruk yakhiba mihut sing aduda Manipur ge masang nairaba All Tribal Students Union ge hanagi president Joseph Marso Mar People's Convention ge wangangloi oina saruk yakhe masiga loinaba mifam aduda Manipur ge kuki zo kanglup ge masak naiba miyoi kaya amasu saruk yakhibani mifam aduda Mar People Convention Democratic na Assam da Mar sing na kundariba mafam sing da Mar Autonomous Council sembinaba amadi Assam da leiriba Mar sing ase saddle tribe oina kangbinaba demand tauke masigi mathakta Mar na masing yamna kundaba mafam sing constitution ge taruk suba saddle da chalhanaba demand su tauki hairi